Nupi ama siramle SF singa kamnabada UKNA ni chingnaba soapan yaukre. Naga taruki tamthiba mihata lengang na lawriba thodang pende along panmay. Naga Army officer anida disciplinary action lokonaba order thokre. Mongol da bomb leramle Manipur da hojik thokliba Maruoiba issuing ki Maruoiba Pao sing tabi nabagidamagta nungsibiduna senena siba subscribe tawiramu. Rimski doctor amasung nurse ki masingdagi ngakliba sipay sing na henkre ngarang nungay matung pung taragani thoiga minute taragani pantarakpada Asokpa ahum rimstagi puthokre. Rimski director na nungay matung pung aniga makai fawbugi manungda Asokpa ahum puthoklagani haibigi thazaba pirakle ansam. Ngarang ayu Kangpupit district ilay makong police station na konba laylon Sire Kuki khul amasung konsa khulani gitay na famda thokiba khuthong nabagi thodokta nungay maru na pandu na Asokpa Kuki military. Haiba naha ahum ngarang ayu pung tare kaminifu mangarom tarakpada 183 military hospital ay makongdagi security personnel sing na makatanan laying na bagidamak rimsta purakpagi mayokta yaning daba fongdok tu na miyam horakpadagi layang sangasigi campus manungda Fauba mogbom chair gas cell sing kap tu na miyam tan kai kraba matungdagi layang sang asibungak selagli ba state central force ki personnel singi masingna rims hospital gi doctor amasung nurse ki masingdagi handokre Kongjang tangsil lakhiba singna Kuki military haiba mioi ahum rims ta makata na laying ba yaroi amasung makhoibo atopa laying sang amada puthokhi gadabani haiduna rims ki director khakta na chief minister fauba unaduna taksil lubada ngarang ahing faubi manungda soidana puthokhragani haina thazaba pirakhraba sungasi numidang athengba faubada puthokhidre hiramasigi matangda ansamgi assembly gi secretary oiriba tamenglongdagi diningna rims campus manakta ngasi numidang paumi singda hai ngarang rims ki director ga unaduna wari sanabada Asokpa ahum layang sangasidagi puthokhi bagi matangda mahangna thodang lobak ngamloidabagi wafam phongdorekhi adubu ngarang ahing nungai fawbi manungda Asokpa ahummak puthokhragani haibigi thazaba pirakhi Thazaba asi pirabasu Asokpa ahum ngarang ahing fawbagi manungda puthokhidre ngasi ayuksu puthoktre ngasi nungthilsu puthokhidre amasung hojik Numidang oisilaklaba fawbada puthoktre adubu ngasi ahing nungai matung pung aniga makai fawbagi manungda soidana puthoklagani haibigi thazaba di pirakle maram asina rims ki director na pirakliba thazaba asigi matungina thaba oina onthorakpra haibadu yengkiba tari ngarangdagi yaningdaba fongdorakiba miyam laksinbada yamna waki karigumba wafam asi thabakta onthoraktrabadi rims ta kari thorakadagi haibadu tamba ngamde rims asi miyamgi layeng sangni masida layeng liba singi yenglaga fatanungda thowaningde adubu lan asina maram oiraduna mitei singna more kangpukpi chatpa ngamdabagumna naga singna su ukrulda chathok chasin ngamlaktre karigumba mitei amasung naga singna hariba mafam singsida chatke hairabadi Asokpa militant ahum ngak senduna layeng naba purakpagumna security force na ngak tuna chathanba ngamgadra haiba wangso hangki Director gi mafam da makata na Kuki proof ki mioi amata rims da layeng da naba wafam su fongdoklamde haina paumising da fongdokhi Nakalamarom da pauche usina layeng sangasigi thazaba yaba mafam dagi fangba pauna haibada nongmai maruna palaba Asokpa ahum ngarang numidang dagi hauraduna ahing chuppa urology cardio thoracics vascular surgery amasung general surgery pangthokraba matungda makoi ahumak khudong thibagi wangmada leire layeng sangasigi maikai dagi makoi ahumbu atopa layeng sangamada pukhina bagi thaurang sulokhole adubu Helicopter flight da makoi ahumbu puba yanabagi no objection certificate NOC ngainari soklaba ahumgi manungda amagidi Instetinda nongmai maruna panduna soalambadagi phibam luramki hairi ngarangdagi hauraduna Kuki military haiba naha ahumbu rims ta layengba yaroi haidun haurakhiba miyamda rims ki director na pirakhiba thazaba sing thabakta onthoraktabadagi ngasi numidangsu nupa nupi yauna mitei amasung nagagi yamlaba mioi singna rims tamna thomjilaki miyam adubu control tawduna laksina balenga na central amasung state ki security personnel sing deploy tawki pause sina pau asi ngasi nungai matung pung ama helakpa fawbada phangba report ki matung inadi matam asi fawbada soklaba naha ahum asi layeng sangasi dagi puthokidri ngarangdagi yaningdaba fongdorakhiba miyamna khongjang changsilaklaba matung asi sumakata na rims tamna thomjinnarakpadagi security force ki marakta chauna muknaki khongjang loisingi maikai dagi nungna tharakpadagi tear gas cell sing kapki thaudo si thokpaga ikan kanadana ngasi nungai matung pung 12 ka minute 15 rom tarakpada Asokpa ahum tongan ba ambulance amamamda haukatlaga nungai matung pung 12 ka minute 18 tarakpada rims campus ki awang nongpok thangba main gate thorak tuna puthokre Asokpa ahumbu central amasung state force sing na section na ngak senduna pukhi SF singa kamna bada UKNA ni chingna ba so apan yaukre Churchandpur district ki henglep subdivision gi manung chanba songkong village da security force SF singa kamna bada UKNA ni haina chingna ba kulai paiba manga so apan yaukre hari thazaba yaba paugili khuna mana fongdorakhi bada security force sing amadi UKNA ni haina chingna ba kulai paiba singi marakta ngasi numidang wairam songkong village da kamna ki bani hojik maki oina nakal ani gi marakta khuthongnaba aduda UKNA ni haina chingnaba mioi manga aso apan yaukre haiba pau fanglabasu asi ana thokibagi chap chaba paudi fangba ngamdana leiri nongmai kapna fam songkong village ta henba security force sing lepa leitena changsin nakre hairi Naga taruki tamthiba mihata lengang na lawriba thodang pende along panmai
Kukisingna mihathina halakpadagi hauzik Jenims ki Miral sangda lairiba Naga taruki mafamda Naga Furuf ki mioi kaya laktuna awaba fongdokre. Kukisingna fakhraga tamthina hatoklaga hundoklamba thaudokta Manipur lengangna taraina lauduna leithokliba asi miyamna peningai oidi haina awaba fongdokpa aduda saruk yaba lakiba alongpan maina fongdokre. Ngasi pangthokiba solidarity ki thoram aduda alongpan maina hai tamthiraba miyan asigi matangda Naga Furufna taliba demand sing Lengangna thawoina lobidabagi mami tariba asi peningai oide miat asi kanana karamba lufna chathabano amadi achum aran karino haiba lenga asina khanglabasu khangsinnadanaba saduna leithokpa achuma khongthangna te haiki Naga singi marakta asoapan ana ye gaurakpada lumna lawdraga Kuki militant Asokpada security forcingna thawai hakchang yauna ana layengba purakpa asina security forcing asi achan mirai nari haiba mayek singna takle haiki ngasigi thoram aduda saruk yakiba Tangkul katam naulong Imphal ki president Chanmi Rakhaina hai micham taruhat ki basida chenaba mioi sing center amadi state lengak na phagi haina khallabadi thoina aruba nate adumak pungasi fawba lenga asina mityeng changbagi mamidi tadri masi ta singna pendi haina fongdokhi Naga army officer anida disciplinary action lokanaba order thokre National Security Council na Naga officer anigi mathakta disciplinary action lokanaba order tokre hari report asigi matungina sahi sigi hokiba March 19 da Hongbai village ta thokiba thaudo adugi matangda enquiry chathaba matungda Naga army officer ani adu da disciplinary action lokanaba free flow khibani Naga officer army ani adugi marakta Hongbai village ta thokiba thaudok adugi matangda National Security Council na enquiry commission ama semduna chahi segi hokiba March 13 dagi thijin humjin bagi thabak chatharakibani madugi matungda enquiry commission aduna hokiba April 12 da thijin humjin badagi fanglakiba report adu submit tawrakibani hari Mongol the bomb leiramde Miss Manipur 2017 the first runners of ta kibi thawbal kyam sefai khong ahan bidagi gothi mayum Priyanka Apokpa G Priyo Kumar gi Mongol da ngasi ayu angan bada bomb ama leiramne hari Bom asiga loinana Priyanka sibagi cherak piragani KCPPWG next blast haina iba cherol amasu leiram ki hari police na bomb expert ka loinana bom adungan si ayu pung 9 lom tarakpada lokhatkre NRC update tawdrabadi miyamna khongjang changsilagani MMWO Manipur da thuba matamda NRC update tawduna mitop sing khandok taba taragadi miyamga loinana akanba khongjang changsilagani haina Manipur Maitai Bangal Welfare Organization MMWO gi maikai digi fongduragli Hawjik lamdam asida oriba tangdu leita dabagi fibam asiga mari lainana hata da laiba MMWO gi headquarter da pangthokpa pau gi mifam amada organization asigi working president Amin Moijing Mayum na hai gumja 2023 gi me ahum dagi ngasi fawba lamdam asida sunglep leptana mihan mipun amadi hingsa gi thaudok sing thoktuna lakli Oiriba fibam asida mapung fana waroisina mapuragna bohona bagi mahuta ngaihak ngaihak ki yana bachathakibadagi fibam asi laksin bangam dana lakpani Miyamna taliba demand lengang tasin usinnadana leiri masi yamna laibak thibani awaba kaya thengnaringa mikub asida national highway thingjinduna miyamda awaba piba amadi driver singda khud thabanu chingba hingsa gi thabak kaya chatharakli lamdam asida yenghai uhei daba mawongda mihan mipun tawrakpa chatharakpa asina lamdam asida hingsa gi thabak chathaningba furuf ama leirabra haibasi achawa wahangni Masi lengangna kupna thigatuna asigumba kangbu asi muthat hauba mathau tai haidi mahangna makha tana hailamdam aseda chahi kayagi mamangdagi lo kaina changlakpa mitop singi issue chauna leiri adubu ngasi fawbada lengangna hiram asigi matangda tumina leishinduna lakli oiriba fibam asida thuba matamda NRC update tawduna mitop miyan cha khandoktuna lamdam asida tangdu leitaba purakna balengang honabiu karigumba lengang hiram asigi matangda tasin usinnadana leiragadi lamdam asigi CSO amadi miyamga loinana MMWO na akanba khongjang kaya changsingani haina makha takhi Traffic Police ama thangna thilamle mioi fakre ngasi nungthil pobofta Imphal West City Police na konba khoiraman kaichal maya da Traffic Police ama mioi amana thangna thilamle hairi thangna thilambadagi soklaba Traffic Police personnel adu Rims Hospital da pukatun laikanakre soklaba mioi adu kwa kaichal maya koibidagi salam tarun nifugataru kawi hairi thodok thokfam dagi phangba paugi matung ina Traffic Police aduna masagi duty tawduna leiringai da tunglom dagi mioi aduna thangna thilambani Crime adubu chatharamliba mioi adu police na faba ngamkre thodok adugi matangda police na fagalaba mioi adudi ukhongsang nongpok sanjenbam dagi maibam umakanta kun kawi hari pi ama siramle masagi chahi kunga tareta suriba pirada gaitri kawi Gurugram gi information technology farm amada thabak tawbi nupi ama musori Donald T lambi paring da laiba homestay amada chingnaningai oiba mawongda siduna leiramle police ki matung ina laikhidrabi gaitri adu haukiba nomaijing numita ma ki mapuroiba somaya siricharan ga loinana Chipridar gi kaina homestay da lakibani haiba khangmangamle hairi
Manipur kaibadi sukya yaroi ni sikan Manipur apunbagi interest aikoi pumnamangna thabak tawminaba changi Manipur kaibadi sukya yaroi haiba wakhulon asina aikoi khudingmaki pandam oiduna mangda changsinba mathau tai haina Kaisamthong Assembly Constituency gi MLA sapam ni sikana phongdokre MLA ni sikana Local Area Development Fund sijinaduna Kwakaitela kham lekai gi amata ngairaba mitin fam oiriba community hall bu semjin sajinduna ngasi lekai asigi miyamda khusinnabagi thoramda wafam asi MLA na phongdokhibani Kwakaitela kham lekai Singlup na sinuna pangthokiba thoram aduda athoiba mithunglen gi warol thamladuna MLA ni sikana hai Manipur asi tongan bakanglu furuf kayana khundaminaba mafam amani adubu Manipur kaibadi sukya yaroi haiba wakhalun asi ekoi khudingmaki pandam oiduna manglomda changsinaba honaba changi Manipur kaibada mangjagadoriba asi ekoi khudingmakni haiba khangminaba mathau tai ekoi pumnamaki apamba khudingmak kanglon amagi matung ina changsinba haibasina mai paknabagi lambi oigani Chahi ahum lom hena tangdu laitadaba fibamda leibana lamdam asi mangam sana chatpa ngamdana leiribani masi khangna ekoi pumnamak wakhal chungsinabagi tangai fadaba lei Manipur apunbagi interest aikoi amata oina thabak tawminaba mathau tai mi khara penaba honabada chinda pangangda ngangba haibase afaba natte masi khangna ekoi chaminaba haibasina chumba oigani haiba wafam thamladuna Kaisamthong AC gi manung chana leiba mafam sing paikaliba chawka thorang singi matangdasu wafam kaya phongdoki Kwakaitela kham lekai Singlup ki President and Khelena Thoram Mapu Amadi Naure Pakhanglai pa AC gi hanagi MLA RK Anana khanaba mithunglen oiduna pangthokiba thoram aduda tongan ba mioi kaya su saruk yaki